Kidang selong mana sana kunung ilanpung aso do dang dang lebak sen batung na tana na ba thilam. Mikup khargi matung dadi suna mamna su tharamba nong adu su lepkhre adubu kidang ilan pung pogjel adugi kanabadi leikidre miyoi amata su mayumdagi tholaktuna sana kunung dala kidre selong asigomba mikup asidadi mama laibak bukan na ba yek na bagalamba page thawai pamu balairoi haiba mihoi tang lagani hojikti yengo mafam asida leblibasi aikhoi mari tamangai redana adubu warugan wangamba aihak na haijaba adutang selong mana tabiyo Hay singlaba kamari nahak na tompok po asway ngam yaudana mazaibe matampas na ginak yaw na ba lamjing hudo mazaibe madi paan lebak yaw kre hojik paan lebak san madi kudong tingay musaki bayo iya mazaibe mabukan dabaya dabani ne kamari he kalahu dabada werak kadava matau adu nahak soidana khangamlagani amaromda leirongsu tompok ilanjang da sarup yaduna laikhidraba mapai bungo gilaman khumba sakjage haijabadagi singbungan mana tompok kalwainabada ayawa pibiram hojikti isa nupa tompok aduga leiro makhoi anina paral gilambi da leiringai selongba aikhoina tumu sing da leiba surung da sanglaga makaral gi mathakta landa batai mafam aduda lai haktaktagi leraklaba thang amalai madu yaudana sarasabibu maithiba pibadi oithokloi mamai thangdadi tompok amadi leirong tensuba ningthaugi sagol sangdagi makhut chaba sagol amomum khallaga kamarigna lamjing mamayida yangna thorkan amaromda kidang selong bagaloinana singungan musu tamu singi surungidamag sanakunung thadokhiram leibak ning malan mi kharasu mayum mayumdagi tholoktuna landa sarup yanabidamag kidang selong bagitung ilam para lamdamdana mazaibe matampasnabu sara sabigi jadu nisumdana angat pumakhalgi phamung amaga ningaidan tumallam onthok na suning ki zaitako tayong miyoy ba ng isaktam mase pum na magtagisu tensu gimamom mazaibe matampa naha na mahele dako hojikti naha ki haingay laitana pazaraba taibang kalak na pamagtsang mase sarasabi ay oy batari daw
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯜꯂꯕ ꯁꯔꯨꯗ ꯉꯥꯏꯔꯕ ꯍꯛꯆꯥꯡ ꯑꯁꯦ ꯂꯪꯊꯣꯛꯂꯒꯅꯤ ꯑꯩꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯠ ꯅꯧꯔꯕꯤ ꯃꯊꯧ ꯀꯥꯔꯛꯄꯤ ꯑꯣꯏꯔꯒꯅꯤꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯛꯏꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯍꯥꯛꯀꯤ ꯃꯄꯣꯛ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯅꯍꯥꯛꯇꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯅꯄꯥꯕꯨꯡ 10 ꯁꯨꯕ ꯅꯤꯡꯊꯧꯅ ꯃꯇꯝ ꯑꯃꯗ ꯆꯔꯥ ꯆꯥꯕꯤꯒꯤ ꯃꯌꯥꯒꯤ ꯂꯥꯡꯗ ꯊꯨꯔꯕꯒꯤ ꯃꯍꯩꯅꯤ 10 ꯁꯨꯕꯅ ꯃꯌꯥꯒꯤ ꯁꯖꯤ ꯑꯗꯨꯗ ꯍꯤꯡꯁꯥ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯃꯖꯥꯏꯕꯦꯝꯃꯗ ꯑꯋꯥꯐꯝ ꯇꯥꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯥ ꯇꯥꯡꯖꯂꯨ ꯅꯍꯥꯛꯄꯨ ꯄꯔꯥꯜ ꯅꯤꯡꯊꯧ ꯄꯥꯔꯣꯜ ꯄꯨꯔꯣꯜꯁꯤꯡꯅ ꯆꯍꯤ ꯀꯌꯥ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯄꯇꯥꯜꯗ ꯅꯝꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯄꯔꯥꯜ ꯅꯤꯡꯊꯧꯕꯨ ꯅꯝꯊꯥꯛꯀꯤ ꯂꯥꯡꯗ ꯊꯨꯍꯜꯂꯕꯒꯤ ꯇꯨꯡꯗ ꯏꯃꯥꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯅꯤꯡꯇꯝꯕ ꯐꯪꯍꯟꯈꯤꯕꯗꯣ ꯆꯔꯥ ꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯧꯕꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥ ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯦ ꯊꯨꯅꯃꯛ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯔꯣꯅꯦ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯄꯨ ꯀꯜꯂꯛꯇꯕ ꯀꯔꯝꯕ ꯖꯤꯕ ꯂꯩꯕꯒꯦ ꯃꯤꯑꯣꯏꯕꯨ ꯀꯜꯂꯛꯂꯨꯕꯒꯤꯅꯤ ꯑꯩꯅ ꯄꯇꯥꯜ ꯂꯩꯅꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕ ꯄꯔꯥꯜ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯒ ꯌꯦꯡꯅꯈꯤꯕ ꯃꯤꯑꯣꯏꯕꯕꯨ ꯀꯜꯂꯛꯂꯨꯕꯒꯤ니 ꯑꯩꯕꯨ ꯑꯃꯨꯛ ꯅꯤꯡꯇꯝꯍꯜꯂꯕꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯄꯦꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯉꯁꯤꯁꯨ ꯀꯣꯛꯇꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯇꯥꯡꯖ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯉꯥꯛꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯆꯔꯥ ꯆꯥꯕꯤ ꯅꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯅꯇꯤꯛꯇꯣ ꯉꯁꯤꯁꯨ ꯃꯥꯡꯗꯅ ꯂꯩꯔꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯣ ꯃꯤꯀꯨꯞꯇ ꯄꯥꯡꯊꯣꯛꯄ ꯌꯥꯅꯅꯕ ꯄꯔꯥꯜ ꯅꯤꯡꯊꯧ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯨꯕꯔꯥꯖꯇꯒꯤ ꯋꯥꯍꯩ 3ꯒꯤ ꯃꯟꯇ꯭ꯔ ꯆꯪꯒꯅꯤ ꯍꯥꯏꯕꯁꯦ ꯅꯉꯣꯟꯗ ꯇꯥꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ 3 ꯑꯗꯣ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯌꯨꯕꯔꯥꯖꯇꯒꯤ ꯀꯅꯥꯅ ꯍꯥꯟꯅ ꯂꯧꯕ ꯉꯝꯕꯒꯦ ꯌꯦꯡꯉꯁꯤ ꯑꯃꯔꯣꯝꯗ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯃꯝꯁꯤꯟꯈꯤꯕꯗꯒꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯔꯣꯡ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯌꯥꯝꯕꯨꯡꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯗꯤ ꯌꯥꯝꯕꯨꯡꯁꯦ ꯅꯤꯡꯊꯧꯀꯣꯜꯒꯤ ꯃꯤꯑꯣꯏꯅꯤ ꯌꯨꯕꯔꯥꯖ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯏ ꯏꯁ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯒꯨꯟ ꯎꯗꯅ ꯈꯪꯗꯦꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔ ꯀꯥꯏꯅ ꯄꯨꯛꯅꯤꯡꯗ ꯁꯥꯒꯠꯆꯈꯤꯕ ꯂꯩꯗꯅ ꯃꯗꯨ ꯃꯥꯜꯂꯨꯕ ꯌꯥꯝꯕꯨꯡꯗꯤ ꯍꯩꯔꯦꯝꯗꯒꯤꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯍꯩꯔꯦꯝꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯣꯛꯅꯐꯝꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯔꯨꯅꯨ ꯑꯩꯗꯤ ꯌꯥꯝ ꯇꯣꯟꯕ ꯃꯤꯑꯣꯏꯅꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯅꯤ ꯏꯇꯣꯝꯇ ꯁꯤꯖꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯊꯧꯔꯥꯡꯂꯨꯔꯕꯅꯤ ꯏꯄꯥ ꯏꯕꯨꯡ ꯑꯁꯤꯡꯕ ꯋꯥꯟꯕ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯍꯣꯡꯈꯤꯕꯇꯅꯤ ꯀꯅꯥ ꯂꯩꯇꯕꯒꯤ ꯌꯦꯡꯂꯨꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯀꯅꯥ ꯂꯩꯇ꯭ꯔꯦꯗꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯟ ꯆꯠꯂꯤꯕꯁꯤꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯀꯟꯕ ꯉꯝꯂꯕꯗꯤ ꯌꯥꯝꯕꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯔꯣꯡ ꯌꯥꯝ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯦꯜꯂꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ
ꯑꯗꯨꯗꯒꯤꯗꯤ ꯀꯥꯃꯔꯤꯛꯅ ꯃꯈꯣꯏꯕꯨ ꯉꯥꯛꯁꯦꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯃꯨ ꯆꯤꯡꯒꯤ ꯁꯨꯔꯨꯡꯗꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯆꯠꯂꯨ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯃꯔꯥꯝ ꯂꯩꯀꯣꯏ ꯄꯨꯡꯒꯤ ꯅꯤꯡꯊꯧ ꯇꯦꯟꯁꯨꯒꯤ ꯀꯣꯅꯨꯡ ꯅꯤꯡꯊꯤꯅ ꯁꯤꯠ ꯁꯦꯡꯗꯣꯛꯇꯨꯅ ꯁꯅꯥꯇꯅ ꯏꯪꯒ꯭ꯔꯤ ꯁꯤꯠꯍꯜꯂꯨ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯟꯕꯗꯒꯤꯗꯤ ꯃꯀꯔꯥꯜꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯂꯥꯟꯐꯥ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕ ꯎꯈ꯭ꯔꯣ꯫ ꯃꯀꯔꯥꯜꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯔꯥꯝ ꯂꯩꯀꯣꯏ ꯄꯨꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯍꯣꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯆꯠꯂꯨ, ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯛꯇꯕꯁꯤꯡ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯊꯣꯛꯂꯛꯇꯔꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯂꯥꯟꯐꯥ ꯑꯣꯏꯔꯨꯔꯕꯁꯤꯡ ꯅꯥꯟꯊꯣꯛꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯄꯥꯏꯁꯤꯜꯂꯛꯈꯣꯗꯅ ꯁꯦꯂꯣꯡꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯄꯨꯝꯕꯒꯤ ꯄꯥꯡꯒꯜꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯃꯨ ꯁꯨꯔꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯃꯀꯔꯥꯜ ꯍꯥꯏꯕꯗꯣ ꯂꯩꯔꯤ꯫ ꯑꯍꯜ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯅ ꯇꯝꯊꯤꯔꯕ ꯃꯈꯣꯏꯕꯨ ꯈꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯂꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯏꯅꯤꯡꯊꯧ ꯇꯦꯟꯁꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯑꯍꯜ ꯏꯕꯨꯡꯉꯣꯅ ꯂꯝꯖꯤꯡꯕꯤꯒꯅꯤꯗꯣ꯫ ꯑꯃꯔꯣꯝꯗ ꯊꯧꯅꯥ ꯐꯔꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯜꯂꯨꯔꯕ ꯍꯤꯡꯆꯥꯕꯒꯤ ꯂꯥꯟꯐꯥ ꯑꯣꯏꯔꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯔꯣꯏꯗꯕ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯀꯔꯥꯜꯁꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯁꯦꯛꯄꯤꯒꯨꯝꯂꯕ ꯖꯤꯕ ꯑꯗꯨꯅ ꯈꯣꯡ ꯂꯥꯎꯔꯤꯕꯁꯤꯅ ꯀꯔꯤ ꯄꯥꯎ ꯄꯤꯔꯤꯕꯒꯦ, ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯦ ꯈꯪꯉꯝꯃꯤ꯫ ꯆꯥꯅꯕ ꯃꯅꯥꯏ ꯑꯅꯤꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯊꯕꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯤꯑꯣꯏ, ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯀꯔꯥꯜꯅ ꯈꯪꯉꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯅꯠꯇꯅꯗꯤ
ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩ ꯂꯥꯟꯃꯤꯗ ꯈꯨꯠ ꯊꯥꯕꯈꯛ ꯉꯝꯂꯣꯏ ꯑꯩ ꯏ ꯃꯔꯤ ꯑꯃꯅ ꯂꯦꯟ ꯁꯨꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯕꯁꯨ ꯈꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯌꯦꯛꯅꯕꯒꯤ ꯃꯤꯆꯪꯗꯤ ꯑꯩ ꯌꯦꯛꯅꯕ ꯑꯣꯏꯕ ꯇꯥꯏ ꯑꯩ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯏ ꯑꯗꯨꯒ ꯂꯦꯟ ꯁꯨꯕ ꯅꯤꯡꯊꯧꯕꯅ ꯃꯁꯥꯒꯤ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯨꯗ ꯃꯀꯔꯥꯜꯅ ꯃꯊ꯭ꯋꯥꯏ ꯂꯧꯗꯨꯅ ꯃꯀꯔꯥꯜꯒꯤ ꯇꯧꯕ ꯉꯝꯕ ꯏꯇꯤꯛ ꯑꯗꯨ ꯈꯪꯍꯟꯒꯅꯤ ꯆꯂꯣ ꯃꯈꯣꯏꯕꯨ ꯁꯨꯔꯨꯡ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯍꯜꯂꯛꯄ ꯌꯥꯗꯦ